Among Sahi 2024 Sida, Equina planetary alignments, super blue monomadi, eclipse Chingba, Angakba celestial events kaya uwa funky. Nong Mangsilakba Madi, light pollution as an uwa fungdavasu, Faniam Yauki. Adubu Handaki Sahi SD, Soidinamaki Ngairaga leibiro. Adunanga Sigi just data, Handaki Sahi 2025 as the talk over celestial events singadu, Kangminasi. January 4. Numit asida Prithvi asina ikoi stars hana si manakta yamna nakna changsingani. Adugu numit asida yamna fazaraba meteor saura sisu uba fangani. Pung amada meteor chamaga kunmuk ugani. January 14. Numit asida 2025 ki ahanba full moon ugani. Chahi amagi ahanba full moon asi aikoina wolf moon haina su khangni. January 25. Numit asida Mercury, Venus, Mars, Jupiter madi Saturn hariba planets sing asigi planetary alignment thokani hebadi planets sing asi line amada leibagi maongda ugani. Masi aikoi gi min adum sengna ubu fangani amadi numidangi pung nipan makai swaida mayek sengna ugani. February 8 numit asida Alpha Centauri meteor saurasi ubu fangani. Pung amada meteor tara dagina traunga fawu ugani. February 12 Numit asida 2025 ki ani suba full moon ugani. February thasi yamna ingma amadi unyamna tava tha oivana matam asida thokko full moon asi aikoi snow moon haina su khangnei. Numit hek tavaga snow moon asi uba fangani. February 28 numit asigi numidang waramdagi hauraga aikoi Saturn, Mercury, Neptune, Venus, Uranus, Jupiter madi Mars ki planetary alignment asi uba fangani. March 14 numit asida Gamma Normate meteor saurasi uba fangani. Masida pung amada meteor taruk ugani. Aduga numit asida 2025 ki ahum suba full moon asisu uba fangani. Mars thada thokpa full moon asibu aikoina worm moon haina su khangnei. Amukka su numit asida 2025 ki ahanba total lunar eclipse thokani. Masida aikoina tha asi nganglei namba musuda uba fangani. Masi aikoina blood moon haina su khangnei. Masi Europe, Asia, Australia, Africa amadi America dagi loina ugani. March 20 numit asida spring equinox thokani haibada ayuk nungdingi matam asiga numidangi matam asiga sangba chap managani. Masi manaribigi maram asi numit sun asi aikoigi prithivigi equator gi mapa asida leigani. Maram asina nuksa mangal asi northern hemisphere amadi southern hemisphere animakta chap manana fangani. March 29 numit asida partial solar eclipse thokani. Masina 2025 ki ahanba solar eclipse ni. Masi Europe, Asia, Africa, North America, South America, Atlantic amadi Arctic Ocean dagi uba fangani. March 30 numit asida Saturn, Venus, Mercury, Sun, Jupiter amadi moon asi parenga leigani. April 12 numit asida pink moon natraga April full moon haina khangnaba full moon asi ayukki pung 5:29 dagi uba fangani. April 22 numit asida Lyris meteor saurasi uba fangani. Pung amada meteor trampan mu ugani. April 25 numit asida moon amadi Saturn gi conjunction thokani. Aduga moon amadi Venus anisisu yamna nakna leiminabu ugani. May 12 numit asida full flower moon haina khangnaba full moon asi uba fangani. Flower moon habasi May thada thokpa full moon aduvani. May gi matam asi spring season amadi pambi mail chonglukpa amadi lei singi satkairakpa matam oivagi flower moon haina khangnei. May 8 Italarit meteor saurasi May 3 dagi May 14 phabu ugani. Adubu May 8 asidana khwaidagi mayek sengna ugani. Numit asida pung amada meteor tara dagina tragani thoi phabu ugani. May 28 numit asida moon amadi Jupiter gi conjunction thokani. June 11 numit asida super strawberry moon haina khangnava full moon asi ugani. Masida tha asi hanadagi 14% chawthokna amadi 30% ngankhatna ugani. June tha asi strawberry na marang kaina palaga munlakpa tha oibana matam sida thokpa full moon asi strawberry moon haina su khangnaribani. Masi numit adugi ayuki pung 3:93 da uba fangani. June 19 numit asida moon amadi Saturn gi conjunction thokani. Masi lunar occultation of Saturn haina su khangnai.
June 27 numit asida June Botit meteor shower si ugani masida pung amada meteor kunmuk ugani. July 4 numit asida Prithvi si numit sun asidagi 3 million kilometer muk lapthoklaga leigani masina khwaidagi lapna leiba matamni. July 11 numit asida July thagi full moon asi ugani. July thada thokpa full moon asi full thunder moon haina su khangnei. July 22 numit asida Venus amadi moon gi conjunction thokani. July 30 numit asida Delta Aquarius meteor asi ugani masida pung amada meteor ahumuk ugani. August 9 numit asida August thagi full moon aikoina green core moon haina su khangnaba si uba phangani. Masi atopa maming amada Sturgeon moon haina su khangnei. August 11 amadi 12 numit asida Perseid meteor shower chahi asigi khwaidagi fajaba meteor shower asi uba phangani masida pung amada meteor chamaga yankhai muk ugani. September 1 numit asida Origid meteor shower asi uba phangani masi numidangi pung 8 makhai adwaida uba phangani pung amada meteor manga muk ugani. September 7 numit asida September gi full moon aikoina full harvest moon haina khangnaba si uba phangani. Matam asida thokpa full moon asi harvest moon kauribagi maram si thaina electricity puthoktrigi matamda lauba singna tha asigi mangalda labukta thabuk sunarami aduna masi harvest moon haina khangna rakhibani. September 22 numit asida autumn equinox thokani haibadi ayuk nungdingi matam asiga numidangi matam asiga sangba chap managani. Aduga numit asida partial solar eclipse amasu thokani adubu India dagidi uba phangloi. October 7 2025 ta supermoon ahum ugani aduga numit asida chahi asigi ahanba full supermoon asi uba phangani masida tha asigi mangal si yamna ngangani masisu aikoina harvest moon haina khangnei. October 11 numit asida Delta Origid meteor shower si ugani pung amada meteor animuk ugani. October 22 numit asida Orionid meteor shower si ugani pung amada meteor kunmuk ugani. November 5 chahi asigi anisuba supermoon numit asida ugani ha asi hanadagi 14% chawkhan amadi 30% ngankhatna ugani. November 12 numit asida Northern Taurus meteor asi ugani pung amada meteor manga dagi nipan fabu ugani. November 21 amadi 22 numit asida Alpha Monoceroid meteor shower haina khangnaba si ugani masida pung amada meteor nipan dagi tara fabu ugani. December 4 chahi asigi ahum suba amadi aroiba supermoon numit asida ugani masida thagi mangal asi 100% illuminated oigani amadi masi ayuki pung 3:93 da ubu phangani. December 12 numit asida Sigma hybrid meteor shower asi ugani pung amada meteor taraga manga muk ugani. December 14 numit asida Geminids meteor shower haina khangnaba asi ugani masida pung amada meteor chamadagina chamaga yankai fau ugani. December 21 numit asida winter solstice thokani masina northern hemisphere gina winter mayai chalakpa matamni aduga southern hemisphere gina summer mayai chalakpa matamni. Numit asida ayuk nungdini matam asi khwaidagi tenma numit oigani. Aroiboina December 31 da moon amadi Saturn gi conjunction thokani aduga aikoina khangjingadaba mana weather fataba amadi light pollution maram oiraga thodok sing asi mafam kharada uba phangdabasu yai. Video si nungai nungai te habdu comment da soidana haiviram.